Hai mayam ngasisu mayam da khudol tamnaba kekulotpi hairiba wari asigi anisuba tangkak mayam da khudol tamjanaba puduna laksari. Wari asibu Manipuri da handokpiba Franco Laurembam. Ngasigi wari kekulotpi anisuba saruk mayam da khudol tamjage taminasi. Thaja amadi syam masa singi manak tamna chenchilai. Ka adu yaubada machanupi ahal adu masa adu laimaida tuduna makhut masa haiduna kaplaga kanbiyo haina lauduna leiramki aduga linthoina phamung aduda famlaga masegi matau aduda kaptuna leirami tawriba fibam aduda macha atoppa khaisu kiduna thongjilda yengduna lei syamna tawfam khangdraduna machanupi ahalbu konsinduna kari tawribano karamna tawribano haiduna sauna lawi Wari pumba tamduna thajana makhoi pulap ahing adugi nonganba ngaiki yum adu thadokduna chatkadabasu araiba paisa pumnamak yum adu leibada thadakhibana makhoi amata upai leiramkhidi thajana upai leitraduna but bread ki maramda yamna hena khanghairaba mi thirakhi madunani thajana ras amadi sita thengnakhiba ras amadi sita matai manau anini Asuki matik nungsinay, makhoi anigi masanupi amakhaktani lairiba. Makhoi ani but bread ki maramda ka hena khangba miyoyni. Isona pirakpa khudolni, pamde haiduna lokthokpa yaba nati. Sitagi top-toppa gun mahak but uba ngamba. Mi amagi haukraba punsibu, kharada oirabasu khangba ngamba gun ama mangonda yaujay. Rasna sitabu kaida soikini khanna wana senajay. Makhoi anina buttongba miyoi hingsabi sangba yumda tamnaba kaya asi fahanba ngamli adugumba thabak aduda rasna sitabu yahoninglamde adubu sitana raspusu mathanta thadokningdaduna thabak khudingwak punna tawminai makhoi ani miyamna hena khangnaraba miyoini makhoi anigi unabagi thoramda thadoi yauduna but bread ki maramda kaya ama taki Thoram adu loiraga thadoina ras amadi sitada haijaduna mahaki mateng pangbinaba nijaki thajigi matau aduda sitana ayaba piduna makhoigi mateng pangba lakhi yum aduda ras amadi sita ahanba khong thangjillakpada sita karino ma fawki mamitna koyeng yengi machanufi khaida saktaktuna wari sarami adubu sitadi masa adu karino ma itaw tawi Rasna yum aduda thokliba thokdo manam namthiba namlakpa makhol ahoba kaya amataba mi chatkibagi sahum phangba kaya asi taraduna yum aduda karigumba khara leire haiba khangki yum adugi ka khudingmak changduna yengli abemgi khulakliba pot adugi maramdasu tabadagi sitana abemgi kada changlaktuna abemdagi pot adu lauduna yenge hai abemnasu niyom pumba taktuna pire Sitana mingsel aduda munna yengi aroibada mahaki matungda nupa macha ama lepa uraki abemgi wahei aduda thajakhirami amuk aronba ka aduda changlubada masa adu karino ma fawrakpadigi sita mapalda thoklai mapalda hauriba uzau adugi manakta leiba pukhri amagi mayada mapi taduna leiri rasna sitagi matung inaduna Kari tawrubagi hanglubada sitana kapna yum asida phatraba thawai ama leire haiduna tamakhi mahakna ahanba changlakpada yum adugi kasin khudingda amuba mami ama chatpa masa singa sak khangnaba matamda angangsing adugi matungda amuba mami ama leptuna leiba avemgi kada urakpa angang macha amadi aronba ka aduda tarakpa angang nokpagi khonjel punna tamduna yum asigi mateng pangsi haiduna tammi matam aduda raski makok mathakta mi makhong ama yanba amu uraki sitana yengkhatlubada raski makok mapada uzau adugi masa amada nupi ama thauri yanduna leibagi mamitta uraki khudak aduda sita lektharakuna rasna yum adu tamna samduna pusilaki yum aduda potha handuna ras sita
ꯊꯥꯖ ꯑꯃꯗꯤ ꯁ꯭ꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯁꯤꯇꯥꯅ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯊꯥꯖꯗ ꯈꯪꯍꯟꯈꯤ꯫ ꯊꯥꯖꯗꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯀꯞꯄ ꯅꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯒ ꯂꯩꯈꯤ꯫ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯊꯤꯒꯠꯄ ꯍꯧꯅꯕꯒꯤꯗꯃꯛ ꯊꯥꯖꯗ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯄ ꯄꯨꯝꯅꯃꯛ ꯍꯪꯗꯨꯅ ꯚꯣꯏꯁ ꯔꯦꯀꯣꯔꯗ ꯇꯧꯈꯤ꯫ ꯊꯥꯖꯅ ꯄꯨꯡ 3:08 ꯆꯞ ꯆꯥꯅ ꯒꯥꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯂꯝꯕꯒꯤ ꯃꯇꯥꯡꯗꯒꯤ ꯍꯧꯗꯨꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯈꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯔꯥꯖ ꯑꯃꯗꯤ ꯁꯤꯇꯥ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯑꯗꯨꯗ ꯁꯤꯇꯥ ꯊꯥꯖꯒꯤ ꯅꯨꯡꯁꯤꯔꯕ ꯐꯦꯃꯤꯂꯤꯒꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯎꯔꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤ꯫ ꯊꯥꯖꯁꯨ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯄꯤ ꯇꯥꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞꯅꯤ, ꯃꯆꯥꯁꯤꯡꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯖꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯇꯝꯖꯈꯤ꯫ ꯊꯥꯖꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯤꯇꯥꯅ ꯊꯥꯖꯒꯤ ꯊꯃꯣꯏ ꯆꯞ ꯆꯥꯕ ꯈꯪꯂꯒ ꯁꯤꯇꯥ ꯑꯃꯗꯤ ꯔꯥꯖ ꯃꯌꯨꯝꯗ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯍꯜꯂꯛꯈꯤ꯫ ꯍꯜꯂꯛꯄꯒ ꯌꯨꯝ ꯑꯗꯨꯗ ꯍꯧꯈ꯭ꯔꯕ ꯆꯍꯤ ꯀꯌꯥꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯊꯤꯖꯤꯜꯂꯨꯕꯗ ꯁꯤꯇꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤ ꯄꯨꯝꯕ ꯈꯪꯂꯛꯈꯤ꯫ ꯃꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯕꯨꯠ ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯃꯁꯥꯗ ꯕꯨꯠ ꯇꯣꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯂꯥꯏꯃꯥꯡꯗ ꯃꯈꯨꯠꯃꯛꯅ ꯍꯥꯠꯈꯤꯕ, ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯗ ꯎꯖꯥꯎ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯕꯒꯤ ꯆꯞ ꯆꯥꯕ ꯄꯨꯡꯐꯝꯗꯤ ꯄꯨꯡ 3:08 ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯐꯠꯇ꯭ꯔꯕ ꯑꯣꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯂꯥꯛꯈꯤꯕ ꯏꯃꯨꯡ ꯀꯌꯥ ꯇꯨꯝꯅ ꯍꯥꯠꯈꯤꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯨꯏꯁꯥꯏꯗ ꯀꯦꯁ ꯍꯥꯏꯅ ꯂꯣꯏꯅꯃꯛ ꯐꯥꯏꯜꯁꯤꯡꯗ ꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯅ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯚꯣꯏꯁ ꯔꯦꯀꯣꯔꯗ ꯑꯗꯣ ꯇꯥꯒꯦ ꯇꯧꯔꯨꯕꯗ ꯑꯉꯛꯄ ꯄꯣꯛꯈꯤ꯫ ꯃꯗꯨꯗꯤ ꯔꯦꯀꯣꯔꯗ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯈꯣꯜ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯁꯤꯇꯥ ꯑꯃꯗꯤ ꯔꯥꯖꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ, ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯉꯩ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯐꯪꯖꯗꯦ꯫ ꯃꯆꯥ ꯑꯗꯨꯕꯨ ꯑꯍꯜ ꯑꯃꯗ ꯁꯦꯟꯅꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯁꯤꯇꯥꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ, ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯃꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯖꯩ꯫ ꯃꯃꯥꯒꯤ ꯃꯉꯛꯁꯝꯗ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯍꯥꯞꯂꯒ ꯅꯨꯡꯁꯤꯅ ꯃꯃꯥꯒꯤ ꯃꯉꯛꯁꯝꯗ ꯂꯤꯛ ꯑꯃ ꯁꯤꯕꯤ, ꯃꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯇꯥꯅ ꯃꯆꯥꯒꯤ ꯃꯇꯧꯗ ꯄꯦꯟꯖꯈꯤ꯫ ꯁꯤꯇꯥ ꯑꯃꯗꯤ ꯔꯥꯖꯀꯤ ꯃꯌꯨꯝꯗ ꯀꯥ ꯑꯃ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯑꯃ ꯂꯩ꯫ ꯀꯥ ꯑꯗꯨꯗ ꯃꯐꯝ ꯀꯌꯥꯗꯒꯤ ꯊꯦꯡꯅꯔꯛꯄ ꯐꯠꯇ꯭ꯔꯕ ꯚꯨꯠ ꯄ꯭ꯔꯦꯠꯀ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝ ꯀꯌా ꯑꯃ ꯊꯝꯂꯤ꯫ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀꯥ ꯑꯃꯈꯛꯅꯤ꯫ ꯀꯥ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯍꯟꯗꯦ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯅ ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯃꯤꯌꯥꯝꯅ ꯀꯤꯅꯔꯕ ꯑꯅꯥꯕꯦꯜ ꯍꯥꯏꯕ ꯂꯥꯏꯙꯤ ꯑꯗꯨꯅꯤ꯫ ꯂꯥꯏꯙꯤ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯆꯣꯡꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯈꯪꯏ꯫ ꯃꯗꯨꯃꯛꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯔꯥꯖꯅ ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯂꯣꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯩ꯫ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯂꯥꯏꯙꯤ ꯑꯗꯣ ꯔꯥꯖ ꯑꯃꯗꯤ ꯁꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯣꯛꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯝꯅꯕꯗꯤ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯖ ꯑꯃꯗꯤ ꯁꯤꯇꯥꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯔꯥꯖ ꯑꯃꯗꯤ ꯁꯤꯇꯥ ꯊꯥꯖꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯅꯤꯁꯨ ꯄꯨꯔꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯀꯦꯃꯦꯔꯥ, ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯔ, ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ, ꯔꯤꯡ ꯕꯦꯜ, ꯖꯤꯁꯁ ꯀ꯭ꯔꯣꯁ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯊꯝꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯈꯤ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯔꯤꯉꯩꯗ ꯖꯦꯝꯁ, ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯃꯃꯤꯡꯅꯤ꯫ ꯖꯦꯝꯁꯅ ꯀꯤꯆꯟꯗ ꯆꯥꯛ ꯂꯥꯝꯗꯨꯅ ꯆꯥꯅꯕ ꯇꯧꯔꯤꯉꯩ ꯀꯤꯆꯟꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯎꯔꯛꯈꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯊꯣꯔꯛꯄꯗ ꯃꯇꯨꯡꯗꯒꯤ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯖꯦꯝꯁ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤꯉꯩ ꯈꯪꯍꯧꯗꯅ ꯇꯨꯝꯂꯝꯕ ꯂꯤꯟꯊꯣꯏ ꯑꯃꯨꯛꯀꯁꯨ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯂꯤꯞ ꯋꯥꯛ ꯇꯧꯗꯨꯅ ꯁ꯭ꯇꯦꯌꯔꯀꯦꯁꯇ ꯀꯥꯈꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯌꯥꯝꯅ ꯃꯆꯥ ꯑꯗꯨꯕꯨ ꯁ꯭ꯂꯤꯞ ꯋꯥꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯈꯥꯝꯒꯦ ꯇꯧꯔꯨꯕꯗ
ꯔꯥꯖꯅ ꯈꯥꯝꯒꯅꯨ ꯃꯍꯥꯛ ꯁ꯭ꯂꯤꯞꯋꯥꯛ ꯇꯧꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯨꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯇꯞꯅ ꯏꯟꯅꯩ ꯂꯤꯟꯊꯣꯏꯅ ꯃꯆꯦ ꯑꯍꯜꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯈꯨꯗꯛꯇ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯟꯈꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯂꯤꯟꯊꯣꯏ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ ꯄꯥꯈꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯅꯩ ꯐꯃꯨꯡ ꯀꯥꯡꯈ ꯃꯈꯥ ꯀꯆꯤꯜ ꯀꯣꯌꯥ ꯄꯨꯟꯅ ꯊꯤꯕꯗ ꯐꯪꯈꯤꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔꯒꯤ ꯃꯇꯦꯡꯗꯒꯤ ꯀꯥ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯀꯥ ꯑꯗꯨꯒꯤ ꯃꯩ ꯃꯨꯊꯠꯇꯨꯅ UV ꯂꯥꯏꯠꯀꯤ ꯃꯇꯦꯡꯗꯒꯤ ꯂꯤꯟꯊꯣꯏꯒꯤ ꯈꯣꯡꯒꯨꯜ ꯊꯤꯔꯛꯈꯤ ꯔꯥꯖꯅ ꯊꯤꯔꯛꯄꯗ ꯎꯄꯨ ꯑꯗꯨꯒꯤ ꯃꯌꯥꯗ ꯂꯤꯟꯊꯣꯏꯒꯤ ꯈꯣꯡꯒꯨꯜ ꯃꯥꯡꯈꯤꯔꯝꯃꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗꯁꯨ ꯎꯕ ꯐꯪꯂꯝꯗꯦ ꯎꯄꯨ ꯑꯗꯨꯗꯁꯨ UVꯒꯤ ꯃꯇꯦꯡꯗꯒꯤ ꯌꯦꯡꯂꯨꯕꯗ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯤꯟꯊꯣꯏꯒꯤ ꯈꯨꯠꯀꯤ ꯃꯃꯤ ꯎꯕ ꯐꯪꯈꯤ ꯖꯒꯥ ꯑꯗꯨꯗ ꯔꯥꯖꯅ ꯄꯥꯛ ꯐꯨꯗꯨꯅ ꯌꯦꯡꯂꯨꯕꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯅꯨꯡꯒꯤ ꯎꯄꯥꯛ ꯑꯃ ꯐꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯔꯣꯟꯕ ꯀꯥ ꯃꯆꯥ ꯑꯃ ꯊꯦꯡꯅꯈꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯐꯝꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯈꯤ ꯂꯤꯟꯊꯣꯏ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯨꯝ ꯆꯤꯡꯈꯤ ꯀꯥ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯔꯥꯖꯅ ꯃꯁꯝ ꯑꯗꯣ ꯀꯥꯇꯤ ꯑꯃꯅ ꯆꯞꯊꯠꯄꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯒ ꯁꯤꯇꯥꯅ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯂꯣꯠꯂꯒ ꯊꯝꯂꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯕꯦꯝꯅ ꯈꯨꯜꯂꯛꯄ ꯄꯣꯠ ꯑꯗꯨꯒꯤ ꯊꯝꯐꯝ ꯃꯃꯤ ꯑꯃ ꯇꯥꯔꯝꯕꯗꯒꯤ ꯄꯣꯠ ꯑꯗꯣ ꯂꯧꯗꯨꯅ ꯊꯝꯒꯦ ꯇꯧꯔꯨꯕꯗ ꯈꯪꯍꯧꯗꯅ ꯁꯤꯇꯥꯅ ꯅꯦꯠꯂꯨꯕ ꯎꯄꯥꯛ ꯑꯗꯣ ꯇꯦꯛꯂꯛꯇꯨꯅ ꯇꯥꯈꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯈꯥꯒꯤ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯕꯦꯝꯅ ꯈꯨꯜꯂꯛꯄ ꯄꯣꯠ ꯑꯗꯨꯁꯨ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯄꯥꯏꯈꯠꯇꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯕ ꯎꯔꯛꯈꯤ ꯈꯪꯍꯧꯗꯅ ꯂꯩꯊꯣꯔꯛꯄꯗ ꯐꯤꯕꯝ ꯑꯃ ꯇꯧꯔꯝꯕꯗꯒꯤ ꯁꯤꯇꯥ ꯀꯩꯔꯥꯛ ꯇꯝꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯄꯤꯔꯛꯄ ꯂꯤꯛ ꯃꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯐꯥꯕꯒꯨꯝ ꯃꯉꯛ ꯑꯗꯣ ꯂꯥꯛꯈꯤ ꯁꯤꯇꯥꯅ ꯅꯝꯗꯨꯅ ꯂꯤꯛ ꯑꯗꯣ ꯊꯗꯠꯂꯞꯂꯒ ꯆꯦꯟꯊꯣꯔꯛꯈꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯁꯤꯇꯥ ꯑꯃꯗꯤ ꯔꯥꯖꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯔ ꯇꯧꯍꯧꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯪꯕ ꯑꯃꯗ ꯎꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯗꯨꯅ ꯌꯥꯖꯔꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯇꯥ ꯑꯃꯗꯤ ꯔꯥꯖ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯊꯥꯖ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯍꯤꯞꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯁꯤꯇꯥꯅ ꯃꯄꯥꯟꯗ ꯐꯧꯔꯤꯕ ꯐꯤ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯥꯖꯒꯤ ꯀꯥꯗ ꯌꯦꯡꯈꯠꯂꯨꯕꯗ ꯊꯥꯖꯒꯤ ꯊꯣꯡꯅꯥꯎꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯎꯔꯛꯄꯗꯒꯤ ꯄꯥꯈꯠꯇꯨꯅ ꯆꯦꯟꯈꯠꯂꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖꯗꯤ ꯑꯗꯨꯝ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯌꯥꯗ ꯅꯨꯄꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯑꯃ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯂꯥꯎꯕ ꯉꯝꯗꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯂꯩꯕꯗꯒꯤ ꯊꯥꯖꯒꯤ ꯃꯌꯥꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯥꯗꯒꯤ ꯏ ꯃꯇꯨꯝ ꯀꯌꯥ ꯑꯣꯊꯣꯔꯛꯇꯨꯅ ꯊꯥꯖꯒꯤ ꯃꯌꯥꯗ ꯆꯪꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯇꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗ ꯌꯥꯗ꯭ꯔꯗꯨꯅ ꯑꯁꯣꯝꯒꯤ ꯊꯣꯡꯗ ꯆꯪꯂꯛꯄꯗ ꯊꯥꯖꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯤꯇꯥ ꯆꯤꯡꯅꯕꯗꯤ ꯐꯥꯎꯈꯤ ꯃꯌꯥꯝ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯄꯨꯂꯞ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝ ꯑꯃꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯈꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯦꯀꯨꯂꯣꯠꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ